tawbiyu haibagi wafam sidani nampuda census ki thabak paikhalak afafatagi tekchak lengak na pugadabani haiba luf kun marigi maikai de fongdorpa wafam asi ekwegi census tawdringai da NRCC hana tawbiyu haiba sigi wafam se adumak kuirabani haiba tare sigi kongsang se maru oina campaign for just and fair delimitation ZFD na changsalak liba khongjang sida makhata na ekwegi lup kun mari na su sawgalaga ekwegi tongan ba khongjang kya ma su sawkhana laukat na naba aikui paikat na naba thaurangda adumak leiri haiba tare sai matang si doza aduga aikui swagi matang sida aikui government na loba yaba role sina kari leibage aduga census pangthok tringai da NRC pangthok piu haiba sigi wafam sida uzagi oibo wafam da kari thambini tajida hojik leiba sigi akui ki kano se campaign for just and fair delimitation amasung ate organization mayam ama ko kano CSO 14 adisi yauri adigi hoji atop CSO taranipan aman sun nahan ngarang support to bi wafam phondor isni sumaina toan ma khoi ki miyam ki section mayam ama ki organization mayam ama na hoji khoi manipur sta NRC update to bi hana demand to ri se yam kui re haitare ada masi masrisa akhoi khongjang makhal kya sang silakre adagi campaign mayam ama sunglep leptana dum sang silakli haitare ada hairiba mayam sigi paw singsina akhoi manipur da phongli pa paw che mayam amasung ate television news channel mayam ama mayam pona masigi headline oidana khotna front page da hapna khotna adom phongna laklabane ada hairiba paw mayam ase adugi smathakta akhoi mari lenaba authority haito tare haibitare habiti political leadership akhoi lengak lusimbasing say honorable chief minister masamak adagi honorable home minister adagi atai mayam ama amasung governor makhoi dasu memorandum sing pisan dana khodana tokibasi adum phajana madum yam haitare ado hairiba punamak stage ngasai kano mayam sina akhoi ki mari lenariba mayam sina tamin adum phamjil laga leiba haitare ne ada paksi me ada phong liba media me ada phong liba kholiba lauthuk liba kholiba adigi tawri mayam se masrei sta adom yenga paraga or papra habse khoi habangam dre masi makhoi ki meeting da moi ki wakhal de singma paw se pa na kaisukana bona te word oide ka na khan bachala aduna ta atopa makhoi ki ojaba interest kari kara leiba adum mayam du oina thibra haiba waphung adum khan ba yai haitare aduna samaina asuk yamna kenoda akhoi lenga ki puning singsindana adagi mari leina ba punama ki puning singsindana hairak liba tawrak liba si kuire haibo ado masdeista lenga ki site ki karumba wafam mata phongdoktana tomen adum phamjil lag lesson ba adagi karheni makoina kenoda honorable chief minister na matam kharagi mamangda man asman haiki bamse leikrabani hairiba akhoi ki manipur da NRC update to ba asigi wafam asiga mari leina na kenoda akhoi seminar ma pangthokani haidana hairiba seminar stage da kenogi akhoi ki India ki tongan ba ate state sing thi maruina pa Assam dati NRC se update tokrabani na ada madudari makhon thena khiba makhoi ki experience practical experience adugi matang da khangan hanwa khona ma phum makhoi digi adugi expert sing ko gani kana hai ki leibra ne ada hairiba sing si amra tawgidra aduga hojiksi yongo handaki chaliba tha August tha ski ta taradre tagini makhoni census ki kana se process se hauni hairise ana hoji haire ZFD na haire kana da masrei ta lenga na ngamle census to biro miyam na ngamle census thingna khongjang sing lauthot lagani haire adigi CSO taraka marina hai khibtana August 9 phawki manungda kana to ba haibanatra tra mapan digi amujang singani haibado natra aduni aduna asmain tawringai mark stage ate loop mayam na su loin haire wachi makhoi khongjang lauthok la ne na adu regdi stage da akhoi ki lengak losim masina kari no khanbi wakhal se masini da akhoi ngai se